Gari manungdani Premikadi makoina chatlibadu kadaidano khangjade tuminna leijai matam aduda Ritana Premikagi awaba maithong aduda munna yenglaga hairei Ritana Premika nang asigi khabar gamte yenglatra Premika Ritana mari leinadaba wafam ama hairaklibudu karigino haiba lausinba ngamjade yengde Ritana khabar da photo ko nane yaurabane madu fawwa Premika kari amata gyan taba ngamdri mapukningda mamanabi Rita gi nungsikada yelure khanbada mathamoidu nungaijade amaromdana loyabu waraujari karigidamakta mahakna aigi ifamda minamlibano haina khanjaduna aduga amuksu mathanta masana masabu waraujari masadu tawfam khanglakte Premikana aigi wahangi paukumdi amata pidana nakhoi anina ibu puri base kadaidano Ritana nangbu puri base maram ama lei nasise nangi nafamda nangna ingonda langjarakpa narangi matungina matik chabada dipigadoribane Premikana Rita nangna aigi ifamda piningba dandi ama pibada ai isana yana dandi adu lawgani Ritana akiba phawra Premikana ai karisu kiba leite adubu aigi ifamda pibigadoriba dandi ado karino haibiro aduga aina hangkiba wahang adugi paukhumsu pibiyu Ritana Daloya Premika gi mafamda pigadaba dandi ado Daloya na khara haibiko Loyana Premika nang aiga Rita ga lohongbado nangi invite pirakani nang lakadabani Ritana aigi ngaksamda mahakki makhut mangna lengjaba kundo pareng aduna aigi ngaksamda hukpoda nangsu yenghanegi Premika Loya gi wahaidu tabada mahakki thamoy adu uba ngamlakte wadi machet amata ngangdana tuminna leiri milu anidana Pirangi iriksingna ihawragli asigumba Premika gi pirangna thumalaba maithong adubu yengladuna Ritana Premika da onsinduna hairei Rita nungsibi aina Daloya gi ngaksamda undo pareng hukpa numit aduda nangnasu aigi ifamda yaifamangol pigadabane nang aidi loina tinaba oina punsi chupagi marupki thadoknaba yadaba mari ama leiragadabane aduna aigi luhongbada nang soidana yawgadabane Premika Rita ki wahaidu asumaktari adubu pakhum amatadi pide Ritana Premika gi mataw aduda munna yengladuna amuksu makha tarai aina Daloya ga punsi leipun sembagum nangsu punsi leipun semgadabani Premikana aidi punsi ase asumak aina leiriba punsi asida asumak laikhrasanu Ritana madu yaroye nangsu mahaka lohonggadabane mahakna nangbu matam pumbagi oina ngairibane Premikana mahak haibadi kana Loyana aina nangi nafamda namfuda forceda nangna ibu aigi khusemgi lambi amana nungsiyan khibane asengba thamoida fawrakhiba nungsiba aduna oikhiba nate nangna ibu nungsi khibadu Loya gi wahaidu tabada Premika khangba ngamdraduna makhol thokna hikna kablai Premika gi mataw aduda themjin bigadra hairaga Ritana henadum maichak phanglasanu matagum hairei Ritana kapo pena kapo Rita amadi Loya punna Premikana kapadu uraga makhoi ani changdana noksinbiri Premikana nungsibagi mafamda mai thiraba aigi ifamda nungsibagi lambida mai paklaba nakhoi anina karimnaduna laknabiduna noknabiri natra amuksu Loya amadi Rita makhoi anina chap manana noksilli aduga Loyana tapna hairei nangbu kanana nungsibagi lambida mai thire hairibana nungsi changyeng tawbada mai paklabine nangdi nangbu mahakna adugi matik nungsije mahak adubusu nahakna kayamuk nungsibagi haina changyeng tawbane changyeng asida nahak mai pakle nangnasu mahakbu nungsiba mahaknasu nangbu nungsiba animak mayak sengna khangle ngasidi Premikana mahak haibadi kanano mayak sengna haibiyo mahak hairibado kanano
ꯂꯣꯌꯥꯅ ꯑꯩ ꯂꯣꯌꯥꯅꯦ ꯂꯣꯌꯥ ꯉꯝꯕ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯤꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯤꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯑꯣꯏꯒꯗꯕꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯂꯣꯌꯥꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯔꯨꯞ ꯑꯃꯒꯤ ꯃꯔꯤ ꯑꯣꯏꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯒꯗꯕ ꯃꯔꯨꯞꯀꯤ ꯁꯦꯡꯂꯕ ꯃꯔꯤ ꯀꯅꯥꯅꯁꯨ ꯊꯥꯗꯠꯄꯈꯛ ꯉꯝꯂꯔꯣꯏꯗꯕ ꯃꯔꯨꯞ ꯑꯩꯒꯤ ꯁꯦꯡꯂꯕ ꯃꯔꯨꯞ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯍꯟꯕꯤꯌꯨ ꯂꯣꯌꯥꯅ ꯃꯍꯥꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤꯅ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯑꯩꯍꯥꯛꯀꯤꯅ ꯃꯔꯨꯞ ꯑꯗꯨꯅꯦ ꯂꯣꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯃꯤꯀꯥ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯔꯥꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯂꯣꯌꯥꯅ ꯅꯍꯥꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯏꯔꯥꯡꯒꯤ ꯏꯔꯤꯛꯁꯤꯡꯗꯣ ꯂꯩꯊꯣꯛꯀꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯈꯛꯇꯅ ꯇꯩꯊꯣꯛꯄꯤꯒꯗꯕꯅꯤ ꯁꯣꯏꯗꯅꯃꯛ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯂꯒꯅꯤ ꯑꯩꯅ ꯋꯥꯁꯛꯆꯔꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯂꯣꯌꯥꯅ ꯍꯥꯏꯒꯅꯤ ꯄꯨꯝꯅꯃꯛ ꯍꯥꯏꯒꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯡꯇꯛꯅꯕ ꯈꯪꯅꯤꯡꯕꯅ ꯍꯦꯟꯖꯤꯜꯂꯛꯏ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯄ꯭ꯂꯤꯖ ꯔꯤꯇꯥꯅ ꯃꯇꯝ ꯀꯨꯏꯅ ꯆꯟꯗꯨꯅ ꯊꯝꯂꯛꯂꯕ ꯄꯥꯎꯈꯣꯡ ꯑꯁꯦ ꯉꯁꯤꯗꯤ ꯐꯣꯡꯂꯒꯅꯤ ꯗꯥꯂꯣꯌꯥꯒꯤ ꯃꯔꯨꯞꯇꯣ ꯗꯥꯂꯣꯌꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯔꯣꯏ ꯗꯥꯂꯣꯌꯥꯒꯤ ꯃꯔꯨꯞꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕ ꯃꯤꯁꯛ ꯑꯃꯠꯇ ꯃꯥꯂꯦꯝꯁꯤꯗ ꯄꯣꯛꯇ꯭ꯔꯤ ꯗꯥꯂꯣꯌꯥꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯪꯅ ꯗꯥꯂꯣꯌꯥꯕꯨ ꯆꯩꯕꯤꯌꯨ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯈꯤꯕꯒꯤꯗꯃꯛ ꯂꯣꯌꯥꯅ ꯑꯩꯕꯨ ꯁꯥꯅꯤ ꯍꯥꯏꯈꯣ ꯃꯔꯨꯞ ꯁꯥꯒꯔꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯥꯗ ꯅꯠꯇꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯒꯔ ꯍꯥꯏꯕ ꯃꯃꯤꯡꯗꯨ ꯇꯥꯔꯨꯕꯗ ꯃꯊꯃꯣꯏꯗꯨ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯑꯇꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯅꯨꯖꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯄꯤꯔꯥꯡꯅ ꯆꯥꯝꯊꯣꯛꯆꯔꯤ ꯂꯣꯌꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯄ꯭ꯂꯦꯕꯣꯏ ꯑꯃ ꯑꯣꯏꯈꯤꯕ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯅꯪ ꯑꯃꯗꯤ ꯁꯥꯒꯔꯒꯤ ꯅꯨꯡꯁꯤꯕꯅ ꯄꯟꯊꯨꯡ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤ ꯑꯩꯅ ꯁꯥꯒꯔꯒꯤꯗꯃꯛ ꯌꯥꯝꯅ ꯂꯨꯕ ꯔꯣꯜ ꯑꯃ ꯂꯧꯈꯤ ꯅꯇꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯟꯅꯈꯤ ꯅꯪꯒ ꯁꯥꯒꯔꯒ ꯂꯥꯞꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯗꯒꯤꯅ ꯆꯍꯤ 6ꯒꯤ ꯃꯃꯥꯡꯗ ꯁꯥꯒꯔꯒꯤ ꯃꯐꯝꯗꯒꯤ ꯅꯪꯒ ꯁꯥꯒꯔꯒ ꯂꯩꯅꯈꯤꯕ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯨꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯁꯥꯒꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕꯒꯤꯗꯃꯛ ꯅꯐꯝꯗ ꯌꯦꯠꯈꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯣꯌꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯤꯆꯠꯇꯤ ꯂꯦꯝꯖꯕ ꯏꯪꯖꯕ ꯃꯇꯧ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯅ ꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯄꯥꯟ ꯊꯣꯡꯗꯅ ꯏꯀꯥꯏ ꯈꯪꯗꯕ ꯌꯥꯝꯅ ꯆꯒꯠꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯁꯤꯕꯨ ꯂꯧꯈꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯒꯤ ꯃꯐꯝꯗ ꯃꯔꯨꯞ ꯁꯥꯒꯔꯗ ꯄꯤꯈꯤꯕ ꯆꯩꯅꯥ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯑꯃ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯑꯗꯨꯒ ꯅꯪꯕꯨꯅ ꯁꯥꯒꯔꯗ ꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯋꯥꯁꯛꯈ꯭ꯔꯕ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃꯅꯤ ꯃꯔꯝꯁꯤꯅ ꯁꯥꯒꯔꯒꯤ ꯃꯐꯝꯗꯒꯤ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯧꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯄꯥꯏꯈꯠꯂꯛꯄꯅꯤ ꯑꯩ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯨ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯅꯪꯒꯤ ꯑꯃꯗꯤ ꯁꯥꯒꯔꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯄꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯈꯨꯁꯦꯝꯒꯤ ꯊꯧꯑꯣꯡꯅ ꯊꯣꯛꯍꯟꯗꯨꯅ ꯅꯐꯝꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯈꯤ ꯔꯤꯇꯥꯅ ꯗꯥꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯂꯣꯌꯥꯅ ꯑꯩꯅ ꯐꯣꯔꯁꯇ ꯅꯝꯗꯨꯅ ꯅꯍꯥꯛꯀ ꯅꯨꯡꯁꯤꯅꯈꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯐꯤꯕꯝꯅ ꯇꯥꯟꯖꯥꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯒ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯕ ꯇꯥꯈꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯍꯜꯂꯤꯕꯁꯦ ꯂꯣꯌꯥꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯄꯨ ꯈꯨꯁꯦꯝꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯝꯐꯨꯗ ꯅꯨꯡꯁꯤꯍꯟꯈꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯩꯅꯤ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ
ꯑꯩꯅ ꯅꯐꯝꯗ ꯔꯣꯜ ꯑꯁꯤꯕꯨ ꯂꯧꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯍꯣꯡꯕꯒꯤ ꯏꯔꯩꯅ ꯅꯍꯥꯛꯀꯤ ꯐꯤꯔꯦꯞꯄꯨ ꯍꯨꯝꯗꯨꯅ ꯆꯠꯈꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯖꯕꯅꯤ ꯅꯪꯅ ꯁꯥꯒꯔꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯂꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯔꯤꯇꯥꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯈꯤꯕꯅꯤ ꯅꯍꯥꯛ ꯑꯃꯗꯤ ꯁꯥꯒꯔꯒꯤꯗꯃꯛ ꯈꯟꯗꯨꯅ ꯁꯤꯟꯈꯤꯕꯅꯤ ꯁꯥꯒꯔꯕꯨ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥ ꯑꯅꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯗꯥꯂꯣꯌꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯈꯤ ꯑꯩꯅ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯝꯕꯒ ꯗꯥꯂꯣꯌꯥ ꯍꯟꯊꯕ ꯉꯝꯗꯅ ꯁꯥꯎꯈꯤ ꯂꯣꯌꯥꯅ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯏꯊꯧ ꯀꯌꯥ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯥꯒꯔꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯑꯩ ꯃꯇꯝ ꯈꯔ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯄꯨꯝꯕ ꯑꯩꯒꯤ ꯂꯣꯏꯅ ꯇꯤꯟꯅꯕꯁꯤꯡꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯝꯂꯒ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯕꯨ ꯔꯤꯇꯥꯅ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯏꯌꯥꯔꯄꯣꯔꯠꯇ ꯍꯦꯛ ꯊꯨꯡꯂꯕꯒ ꯔꯤꯇꯥ ꯑꯃꯗꯤ ꯑꯩ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯝꯕꯤꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯈꯔꯅ ꯀꯥꯎꯊꯣꯔꯛꯄ ꯕꯣꯜ ꯑꯗꯨ ꯈꯨꯟꯅꯕ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯦꯡꯗꯅꯕ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤ ꯔꯤꯇꯥꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯤꯕ ꯁꯥꯒꯔꯒꯤ ꯃꯇꯦꯡꯗꯣ ꯃꯇꯝ ꯆꯥꯅ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯕꯗ ꯁꯥꯒꯔꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯈꯤ ꯂꯣꯌꯥꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯤꯇꯥꯒꯤ ꯐꯤꯕꯝꯁꯨ ꯐꯔꯛꯈꯤ ꯔꯤꯇꯥꯅ ꯐꯤꯕꯝ ꯈꯔ ꯐꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯗꯗꯥ ꯅꯣꯡꯃ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯥꯎ ꯂꯧꯕꯗ ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤ ꯇꯥꯟꯖꯥ ꯀꯌꯥ ꯑꯃ ꯉꯥꯏꯈꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯍꯥꯛ MUꯗ PG ꯇꯧꯔꯛꯈꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕ ꯀꯣꯏꯏꯟ ꯏꯟꯅꯖꯕ ꯀꯌꯥ ꯇꯧꯖꯈꯤꯕꯅꯤ ꯔꯤꯇꯥꯅ ꯑꯩꯅ ꯅꯍꯥꯛꯀ ꯗꯥꯂꯣꯌꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯅꯕ ꯀꯟꯅ ꯇꯛꯁꯤꯟꯈꯤꯕꯗ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤꯗꯃꯛ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯂꯥꯛꯇꯅꯕ ꯁꯥꯒꯔꯅ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯗꯥꯂꯣꯌꯥꯅ ꯅꯪꯒꯤ ꯁꯝꯕꯜ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯕꯗꯒꯤꯅꯦ ꯂꯣꯌꯥꯅ ꯄ꯭ꯔꯦꯃꯤꯀꯥ ꯅꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯤꯇꯥꯒꯤ ꯃꯐꯝꯗꯒꯤ ꯁꯥꯒꯔꯒꯤ ꯄꯥꯎ ꯂꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯔꯤꯇꯥꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥꯒꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯄꯥꯎ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯂꯤꯕꯅꯤ ꯁꯥꯒꯔꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯑꯩꯅ ꯄꯦꯟꯖꯔꯤꯕꯅꯤ ꯔꯤꯇꯥꯅ ꯑꯩꯅꯁꯨ ꯗꯥꯂꯣꯌꯥꯒꯤ ꯃꯐꯝꯗ ꯁꯥꯒꯔꯒꯤ ꯃꯄꯥꯎꯗꯤ ꯅꯣꯡꯃꯇ ꯆꯤꯊꯕ ꯂꯩꯇꯅ ꯇꯝꯖꯈꯤꯕꯅꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤ ꯅꯪꯒ ꯁꯥꯒꯔꯒ ꯂꯩꯅꯔꯤꯕ ꯁꯦꯡꯂꯕ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯀꯜꯂꯛꯇꯕ ꯉꯝꯗꯦ ꯔꯤꯇꯥꯅ ꯑꯩꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡꯗꯣ ꯃꯥꯟꯕ꯭ꯔꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯗꯦ ꯔꯤꯇꯥꯅ ꯑꯩꯁꯨ ꯃꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯗꯣ ꯗꯥꯂꯣꯌꯥ ꯄ꯭ꯔꯦꯃꯤꯀꯥꯅ ꯇꯥꯅꯤꯡꯂꯤꯁꯦ ꯁꯥꯒꯔꯒꯤ ꯃꯄꯥꯎꯅꯦ ꯁꯥꯒꯔꯒꯤ ꯃꯄꯥꯎꯗꯣ ꯃꯈꯥ ꯇꯥꯔꯛꯑꯣ ꯂꯣꯌꯥꯅ ꯉꯁꯤꯁꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯃꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯂꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯦꯡꯂꯕ ꯃꯔꯨꯞꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯒꯤ ꯃꯐꯝꯗ ꯃꯔꯨꯞ ꯁꯥꯒꯔꯅ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯄꯥꯎꯈꯣꯡ ꯑꯁꯦ ꯉꯁꯤꯗꯤ ꯐꯣꯡꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯍꯥꯛꯇꯤ ꯑꯩ ꯑꯃꯗꯤ ꯁꯥꯒꯔꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯑꯁꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯀꯥꯎꯕꯈꯛ ꯉꯝꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯧꯔꯥꯡꯕ ꯑꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗꯗꯤ ꯇꯥꯛꯄꯤꯌꯨ ꯂꯣꯌꯥꯅ
soidanamok nahakki khauranga pumnamak kohalagani mikup asimaktada adubu marup sagar hojik manipur da leite Premikana Manipur da leitaba karamba mikupda kaidaungai mahakki masakto ujaba phangjagani Loyana chahi mari mangagi matungdadi mahak nanga unarakpasu yai Premikana chahi mari mangamuki matungda haiba Loya amadi Rita Premikagi matau adubu yengduna lei Premikadi wakhalna manglari tanja aduda Loyana tapna makha tarai Loyana hagi sum tawbanida ngasi si uraba yai Premikana ngasi haiba pung kayada karamba mafamda Loyana ngasi nate hojik magne Premikana ha kari haiba ngasi hojik ma Premika mahaki wakhalda sagarbu uningbana khoirangba henjilai Loyana nangi baba amadi dadagi mathakta laman khumluragi haina ai manipura thorakhibane nangi baba amadi dadada tamnana laman khumlurabadi nanga sagar kaina khiba tare khanduna matam charaga matik charaga laman singlage khanduna aina plan ama tawki plan adugi matungina nanga sagar gasu thungnanaba aduga aigi marupta sohalakbagi laman su khumba haiduna aina munna khalaba matungda aina force da nangna aibu nungsihanki mado force ni maramdi nangi khangna chanaba lairamlaba natraga ahal singna hainaba engage amada nangna yakhrabadi sagar gi nungsijabi na haka sagar ga nungsi panthung yoroi khanduna sagar gi dama atopa kana amatana karan tarakpa ngamdanaba mityeng karan changlakpa ngamdanaba aina nangbu sagar gi dama atopa singi mafamdagi ngakthokjaduna lakhibane nangbu nangi baba amadi dadagi mitmang maktada sagar gi mafamda sinaba sina nangi baba amadi dadani gi mathakta laman singba haibadu saklagi haina khanki asigumba aigi thorangna minamki masigidama aibu warobra Premikana nangi thongna lingjen amadi asingbana tawasibu thagattaba ngamde aidi apangbine aigidama asuk chauraba punsi sina singba ngamlaroidaba mateng pangbiriba misak amabu aina karamna warogani Loyana sagar gi dama achangba awatwa senfam khudingma aina thadaduna mahaki mafamda lairik laisu gi lambida awatba haibadu amata lahendana matam kuina Delhi da mahakna ningjariba manglana dugi exam madugi dama coaching tawduna lehen khibane aduga nangbuna atoppa kanagi mityeng changdanaba aina ngakthokduna lakhibane aduga aina suwasakhi sagar nangna hek matik char ko mikupta nangi nafamda aina premika bu sinagani haina aduna aigi wasak ngaknaba nangbu senajakhibane Premikana sagar gi dama nahakna asuk yamna khanbibase aigi thamoina penjai Loyana sagar gi di aina tawfam thokpane aina ngasi mapalamda lairik tamba fangjariba achauba degree ama fangjariba sa aigi baba gi mapaldagine baba sa hojikti agriculture department da director oina leire adubu baba na director oidingai aigi baba gi ahan ba thabak changbada sagar gi baba gi chauraba mateng ama phangkhibadagi aigi baba sa thabak phangkhibani hai aigi imungda yamna lairaba imung ama oiramba jani matamduda aigi apokpi ima fawba baba gi mafamdagi na thainaba ahal singna fawsin khi hai adubu baba na thabak phanglakbadagi ima ga su thungna han ki haina baba na hai aduna matam chuppagi oina aigi baba na sagar gi baba gi mafamda singba ngamlaroidaba lamanama tonsin khrabani khanduna ngasi fawbuda leijaribane aduna sagar gi dama aina amo angama mateng tawbu tabane aduga pumnama asigi mathakta mahak aigi senglaba marupne marup amagi dama marup amana tawfam thokbane Ritana asengma maruki mari haibase matam masida nakhoi ani gi mafamdagi uba phange masa masagi oijaba thinaraba matam masida asiguma maruki mari se atangbane Loyana ngasidi rickshaw driver gi macha mapana wana yokjarakpagi mahai ama oina mahakna matam kayagi mamangdagi tumba chawa khangdana honajarakpagi mahai oina mahakna face tawkhiba exam ado apung phana mai pakle
ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯎꯔꯛꯄꯅꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯡ ꯋꯥꯡꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯐꯝ ꯑꯗꯣ ꯐꯪꯂꯒꯅꯤ꯫ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗꯁꯨ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯅꯅꯦ ꯔꯤꯇꯥꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯌꯦꯡꯂꯛꯇꯕ꯭ꯔꯥ ꯍꯥꯏꯈꯤꯕꯗꯣ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯏꯟꯇꯔꯦꯁ ꯑꯣꯏꯈꯤꯗꯦ꯫ ꯂꯣꯌꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛꯀꯤ ꯁꯥꯒꯔ, ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨꯕꯨ ꯑꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯕꯣꯔ ꯑꯣꯛꯂꯨꯁꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯂꯣꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯂꯣꯌꯥꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅꯤ, ꯃꯍꯥꯛꯇꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯅꯪꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗꯨꯅ ꯂꯩꯔꯝꯕꯁꯦ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤ ꯀꯣꯆꯤꯡ ꯇꯧꯗꯨꯅ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯅꯤꯈꯛ ꯂꯩ꯫ ꯑꯍꯥꯟꯕ ꯃꯔꯝꯗꯤ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯗ ꯃꯄꯨꯡ ꯐꯥꯅꯕ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯔꯝꯅ ꯁꯥꯒꯔꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯒꯤꯐꯠ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ, ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯐꯪꯕ ꯉꯝꯂꯔꯣꯏ꯫ ꯂꯣꯌꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯣꯏꯅꯔꯒ ꯈꯪꯂꯛꯀꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯂꯣꯌꯥ ꯃꯣꯕꯥꯏꯜꯗ ꯇꯥꯏꯃꯤꯡ ꯌꯦꯡꯉꯤ꯫ ꯆꯠꯁꯤ, ꯃꯍꯥꯛꯄꯨ ꯑꯣꯛꯂꯨꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯥꯒꯔꯗ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯁꯤꯡꯗꯣꯛꯆꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯔꯟ ꯇꯣꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯞ ꯁꯥꯒꯔꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯅꯤ꯫ ꯆꯠꯁꯤ, ꯅꯪꯒꯤ ꯕꯣꯔ ꯑꯣꯛꯂꯨꯁꯤ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯣꯌꯥ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯦꯌꯔꯄꯣꯔꯠ ꯂꯣꯝꯗ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯔꯤꯇꯥꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯄꯨꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯣꯛꯄ ꯂꯥꯛꯄꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯌꯥꯎꯅ ꯋꯦꯜꯀꯝ ꯇꯧꯏ꯫ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯕꯤꯙꯨ, ꯂꯣꯌꯥꯒꯤ ꯃꯄꯥ ꯗꯥꯏꯔꯦꯛꯇꯔ ꯕꯤꯅꯣꯗ, ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯈꯨꯠꯇ ꯂꯩ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯁꯥꯒꯔꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯒ ꯂꯣꯏꯅꯅ ꯂꯣꯌꯥꯕꯨ ꯉꯥꯏꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯟꯖꯤꯠ ꯑꯃꯗꯤ ꯄ꯭ꯔꯤꯌꯣ ꯃꯄꯥ ꯃꯆꯥꯗꯤ ꯂꯣꯌꯥꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯎꯍꯧꯕꯁꯤꯡꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯍꯧꯅꯗꯨꯅ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯥꯎꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯄ꯭ꯔꯦꯃꯤꯀꯥ ꯕꯤꯙꯨꯕꯨ ꯎꯕꯗ ꯀꯤꯅ ꯍꯪꯒꯣꯏꯖꯗꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯖꯗꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯙꯨꯅ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯤꯙꯨꯅ ꯏꯕꯦꯝꯃꯁꯨ ꯏꯆꯥꯕꯨ ꯑꯣꯛꯄ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ? ꯄ꯭ꯔꯦꯃꯤꯀꯥ ꯌꯥꯝ ꯀꯤꯅ ꯈꯨꯝꯖꯔꯛꯏ꯫ ꯕꯕꯥ꯫ ꯕꯤꯙꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯤꯅ ꯍꯪꯒꯣꯏꯅ ꯈꯨꯝꯂꯤꯕꯗꯤ? ꯕꯕꯥꯕꯨ ꯀꯤꯒꯅꯨ꯫ ꯑꯄꯤꯛꯄ ꯁꯤꯟꯐꯝ ꯄꯥꯏꯖꯕꯁꯨ ꯕꯕꯥꯒꯤ ꯋꯥꯈꯜꯗꯤ ꯑꯆꯧꯕ ꯆꯥꯎꯊꯣꯛꯄ ꯋꯥꯈꯜꯇ ꯈꯜꯂꯤꯅꯦ꯫ ꯕꯕꯥꯗꯤ ꯏꯁꯥ ꯂꯥꯏꯔꯖꯔꯕꯁꯨ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯕ ꯊꯃꯣꯏ ꯑꯁꯤꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯕꯕꯥꯒꯤ ꯊꯃꯣꯏꯗ ꯃꯄꯥ ꯅꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯩ꯫ ꯕꯕꯥ꯫ ꯕꯤꯙꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯕꯤꯙꯨꯅ ꯍꯧꯒꯠꯂꯨꯁꯦ꯫ ꯃꯇꯝ ꯑꯃꯗ ꯕꯕꯥꯁꯨ ꯏꯃꯧꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯕꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯏꯃꯧꯕꯨ ꯂꯧꯁꯤꯜꯂꯒꯗꯕꯅꯤ꯫ ꯕꯕꯥ ꯅꯪꯕꯨ ꯁꯥꯎꯗꯦ, ꯅꯪꯕꯨ ꯋꯥꯔꯧꯗꯦ꯫ ꯅꯪꯅ ꯕꯕꯥꯕꯨ ꯑꯄꯣꯛꯄ ꯅꯄꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯕꯕꯥ, ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯕꯤꯙꯨꯅ ꯀꯞꯀꯅꯨ ꯏꯃꯧꯁꯤꯗꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯕꯕꯥ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯄꯥꯏꯊꯔꯛꯈꯤ꯫
ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯁꯥꯒꯔꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯗꯕ? ꯄ꯭ꯂꯦꯟ ꯇꯥꯈꯤꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯨꯝ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯔꯛꯏ꯫ ꯊꯣꯔꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯅꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯒꯔꯗꯤ ꯎꯗꯦ꯫ ꯈꯧꯔꯥꯡꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯅꯤꯡꯕ ꯁꯛꯇꯝ ꯑꯗꯨꯗꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯣꯌꯥꯒꯤ ꯃꯐꯝꯗ ꯄ꯭ꯔꯦꯃꯤꯀꯥꯅ ꯇꯞꯅ ꯍꯪꯖꯔꯛꯏ, ꯍꯥꯏꯕꯤꯌꯨ, ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ? ꯂꯣꯌꯥꯅ, ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯏ꯫ ꯀ꯭ꯂꯥꯁ 10ꯗ, 12ꯗ, ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯈꯤꯕ ꯃꯍꯩꯔꯣꯏꯅꯤ꯫ ꯍꯣꯠꯅꯕꯁꯨ ꯀꯜꯂꯤ꯫ ꯃꯈꯣꯡ ꯁꯦꯡꯅ ꯍꯧꯔꯛꯄ ꯁꯥꯇ꯭ꯔꯅꯤ꯫ ꯂꯥꯏꯔꯤꯛꯀ ꯃꯇꯝ ꯄꯨꯝꯕꯗ ꯃꯔꯨꯞ ꯑꯣꯏꯈꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ꯫ ꯃꯁꯥꯒꯤ ꯑꯦꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯕꯁꯨ ꯂꯦꯞꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ, ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯖꯈꯤꯕ ꯁꯥꯇ꯭ꯔꯅꯤ꯫ ꯅꯈꯣꯏꯁꯨ ꯈꯪꯂꯝꯅꯤꯗ꯫ ꯔꯤꯇꯥꯅ, ꯑꯗꯨꯕꯨꯗꯤ ꯂꯥꯏꯔꯤꯛ ꯐꯕꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯁꯛ ꯈꯪꯕ ꯀꯣꯂꯦꯖꯀꯤ ꯃꯥꯏ ꯄꯨꯔꯛꯈꯤꯕ ꯁꯥꯇ꯭ꯔꯅꯤꯗ꯫ ꯂꯣꯌꯥꯅ, ꯑꯗꯨꯗ ꯃꯇꯝ ꯈꯔ ꯃꯇꯤꯛ ꯆꯥꯕ ꯒꯥꯏꯗ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯒꯥꯏꯗꯇꯣ ꯐꯪꯈꯤꯕꯗꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯁꯥꯒꯤ ꯃꯍꯩꯗꯣ ꯎꯠꯊꯣꯛꯆꯔꯛꯄ, ꯃꯁꯥꯒ ꯆꯥꯅꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯖꯕꯅꯤꯗ꯫ ꯍꯣꯠꯅꯔꯤꯕ ꯆꯥꯡ ꯑꯗꯨꯒꯤ ꯆꯥꯅꯖꯕ ꯐꯪꯖꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯄ꯭ꯔꯦꯃꯤꯀꯥꯅ, ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩꯒ ꯆꯥꯅꯕ ꯊꯕꯛ ꯍꯥꯏꯕ? ꯂꯣꯌꯥꯅ, ꯑꯇꯩ ꯅꯠꯇꯦꯗ, UPSCꯒꯤ ꯑꯦꯛꯖꯥꯝꯅꯤ, ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯥꯔꯚꯤꯁ, ꯁꯝꯅ ꯍꯥꯏꯔꯕꯗ IAS ꯍꯥꯏꯕ ꯇꯥꯔꯦ꯫ ꯄ꯭ꯔꯦꯃꯤꯀꯥ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯞꯅ ꯁꯣꯟꯖꯩ꯫ IAS? ꯁꯥꯒꯔꯒꯤ ꯃꯄꯥꯎꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯃꯤꯀꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯖꯔꯛꯈꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯔꯛꯈꯤ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯖꯗ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯩ, ꯑꯃꯨꯛꯁꯨ ꯁꯥꯒꯔꯒ ꯌꯦꯡꯅꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯈꯟꯖꯩ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯔꯛꯏ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯄꯒꯨꯝꯁꯨ ꯇꯧꯖꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯁꯕꯥꯟꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ, ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯈꯨꯗꯤꯡꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯂꯕ, ꯀꯣꯠ ꯁꯨꯠ ꯂꯤꯠꯄ, ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯈꯨꯠꯇ ꯁꯨꯠꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯄ ꯎꯔꯔꯦ꯫ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯄ꯭ꯔꯦꯃꯤꯀꯥꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯀꯥꯏꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕ ꯏꯔꯩ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯃꯣꯏꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯁꯨ ꯆꯥꯡ ꯀꯥꯏꯅ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝ ꯇꯧꯗꯨꯅ ꯆꯣꯡꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯃꯣꯏꯗ ꯄꯦꯟꯖꯕꯒꯨꯝ ꯇꯧꯅꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯁꯨꯛ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯅꯔꯤꯕ ꯑꯁꯨꯛ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯀꯥꯗꯤ ꯊꯃꯣꯏꯗꯅ ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯂꯕꯁꯨ ꯋꯥꯈꯜꯅ ꯊꯤꯡꯕꯗꯒꯤ ꯄꯦꯟꯅ ꯌꯦꯡꯕ ꯉꯝꯖꯗꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯅꯣꯟꯊꯖꯔꯗꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯄꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯏꯍꯧꯔꯛꯇꯨꯅ ꯅꯧꯖꯔꯕꯤ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯃꯟꯕꯒꯤ ꯃꯇꯧꯒꯨꯝ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯆꯦꯟꯁꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯛꯇꯅꯤ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯖꯍꯧꯗꯕ꯫ ꯂꯣꯌꯥ ꯃꯈꯨꯠ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯣꯠ ꯁꯨꯠ ꯂꯤꯠꯄ, ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯗ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥꯒ ꯅꯨꯄꯥ ꯑꯗꯨꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯔꯤ꯫ ꯃꯦꯝꯆꯥꯅ, ꯏꯆꯥꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯀꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯂꯦ ꯋꯥꯅꯤ꯫ ꯕꯤꯅꯣꯗꯅ, ꯏꯆꯥ ꯑꯅꯤꯁꯦ ꯂꯩꯕꯒꯤꯅꯤ ꯃꯄꯥꯏꯅ ꯆꯥꯎꯊꯣꯛꯄ ꯉꯝꯖꯔꯤꯕꯁꯦ꯫ ꯔꯤꯇꯥꯅ, ꯁꯥꯔꯅ ꯑꯩ ꯑꯃꯗꯤ ꯂꯣꯌꯥꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯁꯨ ꯁꯥꯔꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯃꯇꯪ꯫ ꯁꯥꯒꯔꯅ, ꯁꯥꯔ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ? ꯔꯤꯇꯥꯅ, ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯦ, ꯑꯁꯦꯡꯕꯩꯁꯨ ꯀꯧꯐꯝ ꯊꯣꯛꯂꯕ꯫ ꯌꯦꯡꯉꯨꯅꯦ, ꯉꯁꯤꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯦꯌꯥꯔꯄꯣꯔꯠ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯑꯣꯏꯔꯨꯕꯅ ꯅꯅꯥꯛꯇ ꯆꯪꯕꯗꯤ ꯉꯝꯖꯗꯗꯅ ꯃꯥꯒꯤ ꯕꯣꯔ ꯑꯣꯛꯂꯨꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤ꯫ ꯁꯥꯒꯔ ꯄ꯭ꯔꯦꯃꯤꯀꯥꯗ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯣꯟꯊꯗꯨꯅ ꯂꯩꯕꯗꯨ ꯎꯔꯔꯤ ꯁꯥꯒꯔ ꯃꯄꯥꯗ ꯑꯃꯨꯛ ꯌꯥꯝ ꯀꯤꯖꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯒꯔꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯗꯨ ꯕꯤꯙꯨꯁꯨ ꯈꯪꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯕꯤꯙꯨꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯕꯗꯤ ꯁꯥꯒꯔ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯙꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯃꯄꯥꯒꯤ ꯑꯌꯥꯕ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯁꯥꯒꯔꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯏꯀꯥꯏ ꯊꯤꯒꯠꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯕ ꯉꯝꯖꯗꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯒꯔꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯣꯛꯄ ꯂꯥꯛꯂꯒ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤꯕ? ꯄ꯭ꯔꯦꯃꯤꯀꯥꯅ ꯏꯀꯥꯏꯕꯅ ꯅꯅꯥꯛꯇ ꯆꯪꯍꯟꯕꯁꯨ ꯉꯝꯍꯟꯗ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯦꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯒꯔꯅ ꯀꯅꯥꯗ ꯏꯀꯥꯏꯔꯤꯕ? ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯔꯒꯤ ꯃꯐꯝꯗ꯫ ꯁꯥꯒꯔꯅ ꯑꯩꯉꯣꯟꯗꯁꯨ ꯅꯪꯁꯨ ꯁꯥꯔ ꯀꯧꯔꯕ? ꯐꯔꯦꯅꯦ, ꯀꯧꯅꯤꯡꯕ ꯀꯧꯕꯒꯤ ꯑꯌꯥꯕꯒꯤ ꯍꯛ ꯑꯗꯣ ꯄꯤꯔꯕꯅꯦ ꯉꯁꯤꯗꯒꯤ ꯑꯩꯅ꯫ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ? ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯕꯤꯗꯕꯒꯤ꯫ ꯁꯥꯒꯔꯅ ꯅꯪꯗꯤ ꯂꯥꯟꯈꯤꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕ ꯑꯃꯗꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯕꯁꯤꯡꯗꯨꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯁꯥꯒꯔꯅ ꯅꯪꯕꯨ ꯃꯍꯧꯁꯥꯒꯤ ꯑꯩꯒꯤ ꯄ꯭ꯔꯦꯃꯤꯀꯥꯗꯣ ꯅꯠꯇ꯭ꯔꯕꯣ? ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯂꯝꯗ꯭ꯔꯦ꯫ ꯃꯍꯧꯁꯥ ꯂꯩꯈꯤꯕ ꯊꯧꯅꯥ ꯃꯌꯥꯝꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯁꯦ ꯅꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯣ, ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯃꯤꯅꯣꯛꯇꯣ ꯁꯠ ꯑꯃꯨꯛꯇ ꯇꯧꯔꯛꯎꯁꯦ꯫ ꯅꯨꯖꯥꯒꯤ ꯏꯀꯥꯏꯕꯗꯒꯤ ꯉꯥꯡꯁꯤꯟꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯤꯕ ꯑꯗꯨ ꯁꯥꯒꯔꯅ ꯃꯊꯛꯇ ꯏꯟꯈꯠꯂꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯄꯛꯁꯨ ꯄꯛꯇꯅ꯫ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯒꯔꯗ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯁꯥꯒꯔꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯉꯁꯤꯗꯤ ꯕꯕꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯜꯂꯦ, ꯑꯩꯒꯤ ꯑꯁꯥꯁꯨ ꯃꯥꯏ ꯄꯥꯛꯂꯦ꯫ ꯑꯩ ꯅꯨꯄꯥ ꯈꯔ ꯊꯣꯛꯆꯔꯛꯀꯦꯀꯣ꯫ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯒ ꯑꯗꯨꯝ ꯄꯨꯔꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯐꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣ ꯃꯄꯥ ꯃꯆꯥ ꯑꯦꯌꯥꯔꯄꯣꯔꯠꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯕꯤꯅꯣꯗꯅ ꯔꯟꯖꯤꯠꯀꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯕꯤꯅꯣꯗꯅ ꯊꯤꯀꯥꯗꯔ ꯁꯥꯍꯦꯕ, ꯌꯦꯡꯉꯨꯅꯦ, ꯉꯁꯤꯗꯤ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥ ꯑꯁꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯉꯁꯤꯗꯤ ꯃꯄꯥꯒꯤ ꯂꯤꯆꯠ ꯆꯨꯝꯅ ꯇꯥꯟꯖꯕ ꯁꯦꯟꯗꯨꯅ ꯃꯆꯥꯕꯨ ꯁꯦꯝꯖꯈꯤꯕꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯂꯦ꯫ ꯉꯁꯤꯗꯤ ꯊꯤꯀꯥꯗꯔ ꯁꯥꯍꯦꯕꯀꯤ ꯏꯆꯥꯅꯨꯄꯤꯁꯤ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥ IAS ꯑꯁꯤꯗ ꯃꯁꯥꯅ ꯌꯥꯅ ꯆꯠꯂꯅꯤ ꯍꯥꯏꯔꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯃꯄꯥꯗꯤ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯅꯤ, ꯃꯆꯥꯁꯤꯅ IASꯅꯤ, ꯑꯗꯨꯒ ꯁꯥꯍꯦꯕꯀꯤ ꯏꯆꯥꯅꯨꯄꯤꯅ ꯏꯆꯝ ꯆꯝꯕ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ꯫ ꯊꯤꯀꯥꯗꯔ ꯁꯥꯍꯦꯕꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕꯅꯤꯗ, ꯃꯁꯤꯕꯨ ꯊꯥꯛ ꯃꯥꯟꯅꯔꯤꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯆꯧ ꯑꯄꯤꯛꯀꯤ ꯕꯤꯆꯥꯔ ꯑꯗꯨ ꯇꯧꯕꯤꯌꯨꯗꯅ꯫ ꯔꯟꯖꯤꯠꯅ ꯗꯥꯏꯔꯦꯛꯇꯔ ꯁꯥꯍꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯙꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯤꯙꯨꯅ ꯑꯩꯗꯤ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯅꯤ, ꯌꯥꯝ ꯆꯝꯅ ꯍꯟꯊꯕ ꯁꯤꯟꯐꯝ ꯄꯥꯏꯖꯕꯅꯦ꯫ ꯑꯩ ꯊꯤꯀꯥꯗꯔ ꯁꯥꯍꯦꯕꯀꯨꯝ ꯏꯔꯜ ꯏꯊꯨꯝ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯔꯕꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯄꯥ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯥꯍꯦꯕꯀꯤ ꯏꯆꯥꯅꯨꯄꯤꯁꯤ ꯏꯃꯧ ꯑꯣꯏꯕ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯏꯆꯥꯅ ꯄꯥꯝꯕꯅꯤ, ꯃꯍꯥꯛꯀ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯑꯄꯥꯝꯕꯒꯤ ꯈꯜꯂꯒ ꯁꯥꯍꯦꯕꯀꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯅ ꯄꯨꯖꯈꯤꯕ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯍꯌꯦꯡꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯆꯔꯒꯦ, ꯉꯥꯏꯕꯤꯔꯝꯕ ꯇꯥꯔꯦ꯫ ꯄ꯭ꯔꯤꯌꯣꯅ ꯍꯩ! ꯁꯥꯎꯅ ꯆꯩꯁꯤꯜꯂꯤ꯫ ꯃꯄꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯕꯤꯙꯨꯅ ꯐꯣꯡꯅ ꯁꯤꯡꯅꯖꯕꯅꯤ, ꯋꯥꯔꯅꯤꯡ ꯊꯥꯕꯤꯒꯅꯨꯗ꯫ ꯏꯄꯥ ꯏꯆꯥꯕꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯕꯤꯙꯨꯅ ꯗꯟꯗꯤꯁꯨ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯆꯠꯆꯔꯒꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥꯁꯨ IAS ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕꯤꯌꯨ꯫ ꯂꯣꯌꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯏꯃꯟꯈ꯭ꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯦ꯫
ꯑꯁꯣꯝꯗꯁꯨ ꯂꯩ ꯄꯔꯦꯡꯉꯣ ꯇꯧꯗꯅ ꯊꯧꯔꯝ ꯇꯧꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯂꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯔꯨꯞ ꯁꯥꯒꯔ ꯄ꯭ꯔꯦꯃꯤꯀꯥ ꯑꯗꯨꯒ ꯔꯤꯇꯥ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯒꯗꯧꯕ ꯂꯩꯔꯤꯕꯅꯤ ꯁꯥꯒꯔꯅ ꯃꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯤꯊꯥꯏ ꯑꯃꯟꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯤ ꯁꯥꯒꯔꯅ ꯎꯠꯂꯤꯕ ꯃꯤꯊꯥꯏ ꯑꯗꯨ ꯁꯥꯒꯔ ꯑꯃꯗꯤ ꯂꯣꯌꯥꯉꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯌꯥꯉꯝꯕꯅ ꯏꯝꯐꯥꯜꯗ ꯆꯠꯂꯝꯗꯥꯏꯗ ꯁꯥꯒꯔꯗ ꯄꯤꯔꯝꯕ ꯃꯤꯊꯥꯏꯅꯤ ꯂꯣꯌꯥꯅ ꯅꯤꯡꯁꯤꯡꯂꯤ ꯂꯣꯌꯥꯅ ꯑꯃꯨꯛ ꯁꯥꯒꯔꯗ ꯁꯦꯟꯖꯣꯏ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔ ꯎꯠꯂꯤ ꯁꯥꯒꯔꯅ ꯃꯍꯥꯛꯀꯤ ꯁꯦꯝꯐꯨ ꯃꯆꯥꯗꯨ ꯊꯨꯒꯥꯏꯔꯒ ꯂꯣꯌꯥꯉꯝꯕꯅ ꯏꯝꯐꯥꯜ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥ ꯑꯗꯨꯅꯤ ꯂꯣꯌꯥꯅ ꯃꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯁꯥꯒꯔꯅ ꯅꯤꯡꯁꯤꯡꯂꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯅꯩ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯁꯥꯒꯔ ꯆꯪꯁꯤꯟꯗꯨꯅ ꯁꯥꯒꯔꯅ ꯃꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯤꯊꯥꯏ ꯑꯃ ꯎꯠꯂꯤ ꯃꯇꯝ ꯑꯃ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯣꯂꯦꯖꯀꯤ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯔꯝꯈꯤꯕ ꯃꯤꯊꯥꯏ ꯑꯗꯨꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯤꯡꯁꯤꯡꯂꯤ ꯁꯥꯒꯔꯅ ꯃꯁꯦ ꯅꯪꯅ ꯏꯐꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯥꯠꯇꯨꯅ ꯊꯝꯂꯛꯈꯤꯕꯅꯦ ꯃꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯦꯡꯗ꯭ꯔꯕ ꯈꯨꯗꯝ ꯑꯃꯅꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯒꯔ ꯔꯤꯇꯥꯅ ꯆꯠꯂꯁꯦ ꯔꯣꯃꯥꯟꯁꯇꯣ ꯑꯥꯗ ꯑꯃꯨꯛ ꯇꯧꯔꯁꯦ ꯔꯤꯇꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯣꯛꯏ ꯄ꯭ꯔꯦꯃꯤꯀꯥ ꯔꯤꯇꯥ ꯁꯥꯒꯔ ꯂꯣꯌꯥ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯁꯣꯝꯗꯅ ꯗꯥꯏꯔꯦꯛꯇꯔ ꯕꯤꯅꯣꯗ ꯕꯤꯙꯨ ꯑꯃꯗꯤ ꯃꯦꯝꯆꯥ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯄ꯭ꯔꯤꯌꯣ ꯃꯄꯥ ꯃꯆꯥ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄ꯭ꯔꯤꯌꯣꯅ ꯕꯕꯥ ꯀꯔꯤꯅꯣ ꯂꯧꯊꯣꯛꯇꯕ ꯃꯨꯔꯇꯤꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯔꯟꯖꯤꯠꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯄ꯭ꯔꯤꯌꯣꯅ ꯕꯕꯥ ꯏꯄꯥ ꯏꯆꯥꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯔꯟꯖꯤꯠꯅ ꯕꯕꯥꯒꯤ ꯄ꯭ꯔꯤꯌꯣ ꯃꯇꯥꯡ ꯑꯁꯤꯗꯤ ꯏꯪꯊꯕꯇꯅ ꯐꯖꯔꯒꯅꯤꯀꯣ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯌꯥꯝ ꯄꯦꯟꯗꯗ ꯃꯤ ꯍꯥꯠꯂꯣꯁꯦꯅ ꯂꯥꯛꯂꯒ ꯔꯟꯖꯤꯠꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯝꯅ ꯃꯤ ꯍꯥꯠꯂꯨꯒꯗꯧꯔꯤꯕꯅꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯊꯤꯀꯥꯒꯤ ꯕꯤꯜ ꯀꯥꯏꯊꯅꯕ ꯁꯥꯈꯤꯕ ꯂꯝꯕꯤ ꯊꯣꯡꯁꯤꯡꯗꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯇꯧꯗ꯭ꯔꯕꯁꯨ ꯃꯄꯥꯜ ꯊꯣꯡꯗ ꯐꯖꯍꯜꯂꯒ ꯑꯗꯨꯝ ꯌꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯃꯄꯥꯜ ꯊꯣꯡꯗ ꯈꯛꯇ ꯐꯖꯕ ꯑꯗꯨꯅ ꯌꯥꯔꯝꯗ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯃꯒꯨꯜ ꯑꯗꯨ ꯌꯥꯎꯅ ꯎꯁꯤꯟꯕ ꯃꯊꯧ ꯇꯥꯔꯝꯂꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯕꯕꯥꯅ ꯁꯦꯜ ꯂꯩ ꯍꯥꯏꯗꯨꯅ ꯀ꯭ꯔꯣꯔ ꯄꯨꯊꯣꯛꯂꯒ IAS ꯑꯁꯤꯗꯤ ꯑꯣꯏꯍꯟꯕ ꯉꯝꯗꯦꯅꯦ ꯃꯁꯦ ꯏꯄꯥ ꯏꯆꯥꯒꯤ ꯑꯁꯣꯟꯕ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯄꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯀꯣ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯀꯥꯏ ꯄꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯔꯟꯖꯤꯠꯅ ꯏꯄꯥ ꯉꯁꯤꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯃꯜꯗꯤ ꯂꯟ ꯊꯨꯝ ꯑꯔꯪ ꯑꯔꯥꯛꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯐ꯭ꯌꯨꯆꯔꯒꯤ ꯄꯥꯟꯗꯝꯅ ꯂꯦꯞꯀꯗꯕꯅꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯂꯤꯆꯠ ꯆꯨꯝꯅ ꯊꯥꯡꯖꯕ ꯃꯤꯗꯤ ꯁꯦꯝꯕꯤ ꯁꯥꯕꯤꯒꯗꯕ ꯑꯣꯏꯔꯝꯂꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯑꯣꯏꯔꯝꯂꯦ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯂꯒ ꯈꯛꯇ ꯂꯦꯞꯀꯗꯕ ꯅꯠꯇ꯭ꯔꯦ ꯑꯐꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯗꯤ ꯅꯪ ꯑꯩꯗꯒꯤ ꯅꯆꯟꯅꯨꯄꯤꯅ ꯍꯦꯟꯅ ꯈꯪꯂꯝꯂꯦ ꯑꯩꯈꯣꯏꯅ ꯃꯄꯥꯜ ꯊꯣꯡꯗ ꯃꯤꯒꯤ ꯃꯒꯨꯜ ꯂꯦꯞꯄꯅꯦ ꯅꯆꯟꯅꯨꯄꯤꯅ ꯃꯤꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯒꯨꯜ ꯑꯗꯨ ꯌꯦꯡꯂꯒ ꯃꯤꯒꯤ ꯃꯒꯨꯜ ꯂꯦꯞꯄ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ ꯄ꯭ꯔꯤꯌꯣꯅ ꯇꯥꯕꯗ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯗꯧꯔꯦ ꯔꯟꯖꯤꯠꯅ ꯅꯪ ꯑꯩꯅ ꯃꯤꯒꯤ ꯃꯒꯨꯜ ꯂꯦꯞꯄꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕ ꯀꯨꯌꯣꯡꯒꯤ ꯐꯤꯖꯦꯠꯅ ꯌꯣꯝꯂꯕ ꯃꯤꯕꯨ ꯑꯣꯏꯅ ꯑꯋꯥꯡꯕꯅꯤ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯒꯨꯟ ꯑꯗꯨꯗꯤ ꯎꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯖꯕ ꯐꯤ ꯁꯦꯠꯂꯒ ꯍꯦꯛꯇ ꯑꯆꯧꯕꯅꯤ ꯃꯒꯨꯜ ꯂꯩꯕꯅꯤ ꯈꯪꯒꯗꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯂꯣꯏꯁꯤꯜꯂꯣꯗ ꯕꯕꯥꯒꯤ ꯚꯥꯁꯟꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯕꯕꯥꯁꯨ ꯈꯔ ꯈꯟꯕꯤꯌꯣꯗꯅ ꯃꯣꯏꯒꯤ ꯃꯇꯧꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯁꯤ ꯍꯥꯏꯔꯤꯔꯣ ꯕꯕꯥꯒꯤ ꯊꯧꯅꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯔꯟꯖꯤꯠꯅ ꯉꯁꯤꯗꯤ ꯕꯕꯥꯗꯤ ꯊꯧꯅꯥꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯏꯆꯥꯒꯤ ꯊꯧꯅꯥꯗꯤ ꯀꯔꯥꯏꯗ ꯆꯠꯕ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯕ ꯔꯟꯖꯤꯠꯅ ꯅꯪꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯉꯁꯤꯗꯤ ꯌꯦꯡꯉꯣ ꯕꯕꯥꯒꯤ ꯄ꯭ꯔꯤꯌꯣ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯃꯣꯠꯄ ꯐꯤꯖꯣꯜꯒꯤ ꯃꯔꯨꯝꯗ ꯑꯆꯧꯕ ꯒꯨꯜ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯏꯄꯥ ꯏꯆꯥꯁꯦ ꯑꯐꯕ ꯒꯨꯜ ꯂꯩꯕ ꯃꯤꯁꯛ ꯈꯟꯕ ꯍꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯋꯥ ꯄꯣꯡꯅ ꯉꯥꯡꯂꯒ ꯏꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ
ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯦꯀꯨꯔꯤꯇꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯗꯨꯅ ꯆꯠꯈꯤꯗꯧꯕ ꯑꯗꯨꯒ ꯅꯪꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯂꯒ ꯃꯤ ꯈꯔ ꯐꯨꯅ ꯌꯨ ꯈꯔ ꯊꯛ ꯇꯧꯔꯒ ꯂꯩꯔꯣ ꯏꯄꯥꯁꯨꯅꯦ ꯊꯤꯀꯥꯒꯤ ꯕꯤꯜ ꯀꯥꯏꯊꯔꯛꯄ ꯌꯥꯅꯕ ꯕꯤꯜꯒꯤ ꯃꯇꯥꯡꯗ IAS ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯎꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯅꯪꯁꯨꯅꯦ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖ ꯅꯣꯟꯖꯗꯨꯅ ꯇꯧꯔꯛꯄꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯃꯇꯝꯗꯨꯗ ꯊꯤꯀꯥꯒ ꯂꯣꯏꯅ ꯇꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯄꯥ ꯏꯆꯥꯗꯤ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯅꯠꯇꯦꯅꯦ ꯏꯄꯥ ꯏꯆꯥꯅ ꯂꯥꯛꯂꯤꯁꯤꯕꯨ ꯃꯥꯒꯤ ꯕꯣꯔ ꯑꯣꯛꯄ ꯂꯥꯛꯄ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯔꯟꯖꯤꯠꯅ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯕꯣꯔ ꯑꯣꯛꯄ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯃꯇꯝꯗꯨꯗ ꯂꯣꯌꯥꯅ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯨꯠ ꯍꯥꯏꯗꯣꯔꯛꯇꯨꯅ ꯄ꯭ꯔꯤꯌꯣꯗ ꯕꯥꯏ ꯕꯥꯏ ꯇꯧꯁꯤꯜꯂꯝꯂꯒ ꯑꯁꯨꯝ ꯆꯠꯈꯤ ꯄ꯭ꯔꯤꯌꯣ ꯃꯄꯥ ꯃꯆꯥꯅ ꯃꯆꯥꯅꯨꯄꯤꯅ ꯃꯆꯟꯅꯨꯄꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯒꯤ ꯕꯣꯔ ꯑꯣꯛꯂꯨꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯥꯏꯕꯤꯔꯝꯃꯨ